ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯡꯁꯦꯟꯒꯤ ꯀꯣꯅꯨꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯄꯦꯄꯦ ꯊꯣꯛꯆꯣ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯅꯤ꯫ ꯁꯨꯛꯂꯕ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯤꯅ ꯇꯥꯁꯤꯟꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯨꯔꯦ ꯑꯃꯨꯛꯇꯣꯏꯕ ꯅꯤꯡꯖꯕ ꯂꯥꯏ ꯄꯨꯝꯕ ꯁꯣꯟꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯃꯨꯛꯁꯨ ꯁꯧꯔꯞ ꯇꯧꯅ ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯅꯦ, ꯁꯟꯒꯥꯁꯦ ꯂꯣꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯊꯋꯥꯏꯁꯦ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅ ꯊꯤꯕꯅ ꯐꯩ꯫ ꯃꯊꯣꯡ ꯍꯨꯛꯈꯤꯗ꯭ꯔꯕ ꯁꯟ ꯑꯃ ꯉꯁꯤꯅꯦ ꯑꯩꯅ ꯊꯦꯡꯅꯕꯗꯅꯦ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯀꯔꯤ ꯂꯩꯕꯒꯤꯅꯣꯕ ꯃꯥꯅ ꯃꯁꯤꯒꯤ ꯃꯤ ꯆꯥꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯥꯝꯕ ꯌꯥꯗꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨꯕꯣ? ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤꯔꯅꯦ? ꯌꯨꯝꯗ ꯍꯜꯂꯒꯅ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯏꯁꯧꯗ ꯀꯔꯤ ꯈꯨꯝꯕ? ꯑꯁꯤ ꯍꯥꯏꯅ ꯑꯁꯨꯛ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯉꯛꯄꯅ ꯈꯝꯊꯦꯡꯂꯤ꯫ ꯃꯥꯡꯗ ꯎꯔꯤꯕ ꯃꯤꯡꯁꯦꯟ ꯉꯥꯛꯇꯅ ꯁꯥꯕ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯗꯨ ꯎꯕꯗ ꯃꯌꯥꯒꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯃꯇꯤꯟꯒꯗꯨ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯌꯦꯡꯂꯤ꯫ ꯏꯁ, ꯐꯖꯈ꯭ꯔꯦꯗ ꯀꯣꯅꯨꯡꯁꯤꯗꯤ꯫ ꯎꯃꯪ ꯑꯁꯤꯗꯗꯤ ꯀꯣꯅꯨꯡꯁꯦ ꯂꯩ ꯍꯥꯏꯕ ꯀꯅꯥꯁꯨ ꯇꯥꯈꯤꯗ꯭ꯔꯤ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯀꯩꯅꯣ ꯃꯤ ꯄꯣꯡꯒꯥꯗꯤ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯤꯁꯤꯅ? ꯑꯩꯕꯨ ꯆꯪꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯁꯤꯔꯅꯦ? ꯍꯦꯔꯥ, ꯆꯪꯗꯗꯤ ꯆꯪꯂꯒꯦ꯫ ꯑꯔꯥꯡꯕꯤꯅꯅꯦ ꯑꯔꯥꯡꯕꯤꯒꯤ ꯊꯣꯛꯄ ꯑꯁꯨꯛ ꯐꯖꯕ ꯑꯁꯤꯕꯨ ꯌꯦꯡꯗꯅꯗꯤ ꯇꯣꯛꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨ ꯈꯣꯡꯊꯥꯡꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯔꯥꯡ ꯀꯣꯅꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯟꯖꯤꯜꯂꯛꯇꯕꯒꯤ ꯄꯥꯎꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯄꯨꯝꯅꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯨꯛꯂꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯍꯟꯖꯤꯜꯂꯛꯄ ꯌꯥꯎꯗꯦ꯫ ꯀꯅꯥꯅ ꯀꯝꯗꯧꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯁꯨ ꯇꯧꯔꯝꯗꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯀꯌꯥ ꯆꯪꯅꯗꯦ꯫ ꯆꯪꯂꯕꯁꯨ ꯌꯥꯝꯅ ꯇꯥꯡꯅ ꯇꯉꯥꯏ ꯐꯗꯕ ꯀꯥꯟꯗ ꯆꯪꯏ꯫ ꯑꯗꯨꯕꯨ ꯆꯪꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯋꯥꯗꯤ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯆꯥꯎꯊꯣꯏ ꯃꯐꯤꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯝꯕꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯅꯪꯕꯨ? ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦꯅꯦ, ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯥꯏꯕ꯫ ꯊꯝꯕꯥꯜꯅ ꯂꯣꯏꯔꯦ꯫ ꯐꯤꯁꯦ ꯑꯃꯨꯛꯇ ꯏꯟꯁꯤꯜꯂꯛꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯊꯣꯛꯂꯁꯤ꯫ ꯆꯥꯎꯊꯣꯏ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯦꯝꯃ, ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯅꯇꯣꯝꯇ ꯂꯩꯕ ꯇꯜꯂꯕꯁꯨꯅꯦ ꯅꯪꯒꯤ ꯈꯨꯔꯥꯒꯤꯗ ꯅꯟꯗꯣꯝꯆꯥꯒ ꯇꯧꯔꯒꯅꯦ ꯏꯄꯥ ꯑꯣꯏꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯝꯃꯨꯀꯣ꯫ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯀꯤ ꯑꯣꯏꯕ ꯑꯁꯤꯗ ꯆꯠꯇꯕ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯆꯟꯕꯤꯗꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ, ꯑꯍꯣꯏ ꯄꯥꯕ, ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯒꯤ ꯀꯕꯣꯛ ꯄꯨꯔꯛꯄ ꯀꯥꯎꯅꯨꯀꯣ꯫ ꯂꯨꯍꯣꯡꯕꯗ ꯍꯥꯞꯄ ꯀꯕꯣꯛꯁꯦ ꯅꯆꯥꯗꯤ ꯌꯥꯝꯅ ꯍꯥꯎꯖꯩ, ꯊꯑꯣꯏꯅ ꯂꯩꯔꯒ ꯆꯥꯕꯗꯤ ꯆꯥꯅꯤꯡꯗꯦ꯫ ꯆꯥꯎꯊꯣꯏ ꯅꯣꯛꯂꯒ, ꯍꯣꯏ ꯄꯨꯔꯛꯀꯦ꯫ ꯏꯆꯥꯒꯤꯕꯨ ꯀꯥꯎꯕ ꯌꯥꯕ꯭ꯔꯥꯅꯦ? 4-5 ꯑꯗꯨꯝꯅꯦ ꯄꯨꯔꯛꯀꯦꯁꯦ, ꯄꯦꯟꯅ ꯆꯥꯎ꯫ ꯋꯥꯍꯩ ꯑꯁꯤꯗ ꯆꯟꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯊꯝꯕꯥꯜꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ, ꯂꯣꯏꯔꯦ, ꯊꯣꯛꯑꯁꯤ꯫ ꯆꯟꯕꯤ, ꯐꯖꯅ ꯂꯩꯔꯝꯃꯨ, ꯑꯩꯈꯣꯏꯁꯨ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯆꯥꯎꯊꯣꯏ ꯂꯝꯕꯤꯗ ꯆꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯎꯃꯪꯗ ꯑꯁꯝꯕ ꯂꯝꯕꯤ ꯑꯃ ꯂꯩꯕꯗꯣ, ꯃꯗꯨꯗ ꯍꯦꯛꯇ ꯐꯥꯎꯖꯤꯟꯈ꯭ꯔꯁꯤ꯫ ꯃꯗꯨꯅ ꯌꯧꯕꯁꯨ ꯊꯨꯔꯅꯤ꯫ ꯂꯝꯒ ꯂꯥꯞꯄꯤ, ꯑꯗ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯈꯨꯜ 3-4 ꯂꯥꯜꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯊꯝꯕꯥꯜ, ꯑꯗꯨꯝꯅꯦ ꯑꯁꯥꯡꯕ ꯂꯝꯕꯤꯁꯤꯗ ꯆꯠꯁꯤꯕ꯫ ꯃꯗꯨꯅꯅꯦ ꯑꯁꯣꯏ ꯑꯉꯥꯝ ꯍꯥꯏꯕꯗꯣ ꯌꯥꯎꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯎꯃꯪꯗ ꯆꯪꯕ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯇꯦꯟꯕ ꯂꯝꯕꯤꯅꯦ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯊꯋꯥꯏꯁꯦ ꯑꯣꯏꯅ ꯑꯔꯦꯝꯕꯗ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ꯫ ꯆꯥꯎꯊꯣꯏꯅ, ꯍꯣꯏ, ꯃꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ꯫ ꯂꯝꯕꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯇꯦꯟꯕ ꯃꯌꯥꯝꯅ ꯆꯠꯅꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯒ ꯂꯣꯏꯔꯦ꯫ ꯑꯇꯣꯞꯄ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄꯤꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃꯅꯦ ꯀꯤꯒꯟꯈꯤꯕꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤꯒꯅꯦ ꯍꯥꯏꯅꯤꯡꯗꯦ꯫ ꯊꯝꯕꯥꯜ, ꯑꯁ, ꯑꯩꯗꯤ ꯇꯟꯖꯩ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯑꯁꯥꯡꯕꯗꯨꯗ ꯑꯗꯨꯝ ꯆꯠꯁꯤ, ꯏꯁꯥꯁꯦ ꯋꯥꯔꯕꯁꯨ ꯋꯥꯖꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯥꯛꯄꯅ ꯆꯥꯎꯊꯣꯏꯅ ꯅꯝꯗꯅ ꯎꯃꯪ ꯑꯗꯨꯒꯤ ꯑꯇꯦꯟꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯑꯅꯤ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅ, ꯀꯔꯣꯝꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤꯕꯣ? ꯑꯩꯗꯤ ꯈꯪꯗꯦꯀꯣ, ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯇ ꯆꯠꯈꯤꯗ꯭ꯔꯤ꯫
ꯆꯥꯎꯊꯣꯏꯁꯨ ꯂꯝꯕꯤ ꯑꯗꯨ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯈꯪꯕ ꯁꯥꯗꯨꯅ ꯊꯣꯛ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ ꯑꯩ ꯈꯪꯉꯤꯕ ꯂꯥꯎꯅꯦ ꯁꯣꯝꯒꯤ ꯂꯝꯕꯤꯁꯤꯗꯅꯦ ꯆꯠꯀꯗꯕꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝꯅ ꯇꯣꯏꯅ ꯆꯠꯄꯒꯤ ꯀꯌꯥꯗ ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯤꯕꯅꯣ ꯌꯦꯡꯉꯨ ꯂꯝꯕꯤꯁꯦ ꯑꯁꯣꯝꯒꯤ ꯑꯁꯤꯅꯅꯦ ꯃꯤ ꯆꯪꯅꯗꯕꯒꯤ ꯁꯣꯡꯂꯤꯕ ꯃꯌꯥꯝꯁꯦ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯗ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯌꯥ ꯃꯁꯤꯗꯤ ꯑꯩꯒꯤ ꯋꯥꯁꯦ ꯊꯥꯖꯗꯦ ꯍꯥꯏꯔꯣ ꯂꯥꯎ ꯂꯥꯎꯅ ꯑꯩ ꯃꯥꯡ ꯊꯥꯒꯦ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨ ꯑꯁꯨꯝ ꯆꯠꯂꯤꯕ ꯃꯈꯩ ꯂꯣꯏꯕꯗꯤ ꯁꯨꯛꯅꯥꯏ ꯅꯥꯏꯔꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯡꯗꯣꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯈꯩ ꯌꯥꯝꯅ ꯁꯨꯛꯄ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯔꯕ ꯎ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯧꯕ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯁꯥꯊꯤꯔꯕ ꯖꯤꯕ ꯀꯌꯥ ꯑꯃꯁꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯍꯦꯛꯇ ꯄꯥꯏꯊꯣꯔꯛꯂꯝꯃꯤ ꯊꯝꯕꯥꯜꯗꯨ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯅ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯌꯥꯝꯅ ꯀꯤꯅ ꯆꯥꯎꯊꯣꯏꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯆꯪꯂꯛꯏꯕ ꯂꯝꯕꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯑꯩꯗꯤꯅꯦ ꯁꯨꯝ ꯆꯤꯡꯅꯔꯦ ꯅꯪꯒꯤꯁꯦ ꯍꯜꯂꯁꯤꯕ ꯆꯥꯎꯊꯣꯏꯅ ꯑꯩꯁꯨ ꯈꯪꯕ ꯅꯠꯇꯦꯗ ꯂꯝꯕꯤꯗꯣ ꯊꯣꯛ ꯂꯥꯎꯅ ꯍꯦꯛꯇꯅꯦ ꯃꯁꯥ ꯅꯥꯟꯕ ꯂꯝꯕꯤ ꯑꯣꯏꯕꯗꯨꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯀꯅꯥꯅ ꯈꯪꯖꯩ ꯍꯥꯏꯒꯦ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯁꯨꯝ ꯆꯤꯡꯅꯔꯛꯇꯕ ꯅꯠꯇꯦ ꯂꯝꯕꯤꯁꯦ ꯁꯣꯏꯔ ꯃꯥꯜꯂꯤꯅꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯝꯕꯥꯜꯗꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯍꯥ ꯀꯔꯤ ꯍꯥꯏꯕ इस अदुगा खंगसु सारिनीने आइदि ngसाइना हाइजखिबा नत्रो असमथिगुमसे आइना आइनि वादो ताबिरमलबदि मसि थोक्लिबसे थोक्लमलुइदबनिको आइना हाइजबा वादो यामना थवोइदि असे हाइना असुम लाक्पदा खंगौदना अकीबा मसक ओइरबा करी जीवनो खंगदबा अमना थंबानी मसा अदुदा दुबलाउना तसिल्लाअमि थंबान मसादो खंप्रेक खंगना फ्रंग लाउना चोंथोई अदुबो अदुमना तौबा अदुदा खोंफमदु चाहौद्रदुना खोंग अदु लेथेक्री थंबान चाइनादुना ममित उसिल्लगा अस अयो अस खोंगसे याम नारे अस अयो 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 चाउथोइना इस सिदिना खोंगसे लेथेक्रीने पोंखलिसि येंगुने नंबु फजना नाक येत येंगलगा चटपा याद्रा हाइबी उमंगसिदा करिनोमि हौजि तौदुसिबो असे हाइनादुना चाउथोइदो असु कोइलै लेदुना येंगलकपदा फजखरबा खुलहैबा कयाना हक्तुना मिंगसेन ngakdana साबा अचौबा कोनुंग अमा इनक नंगना ममांगदा लैरिबदो उरकलमी मदु उबदा मसादो पुंगा हेंगई हौजि वाइदा कोनुंगदुना लैरिबा मफम अदु इहांग हांगना लेहौरगा कमदौना मिकुप असिदा कोनुंग अदु लैरमलिबनो हाइना महांग हाक्ति वाखलदु सममनै ngangna कोनुंगदुदा येंगलगा लै महांगना अदुमना लैबा अदुदा थंबाना नुपा कइनो काइदनो येंगिदुबो चाउथोइ वाखन सल्लाई कोनुंगदुना लैरिबा माइकै अदोमदा मखुतिल्लगा तु येंगु कोनुसे थंबान करिनो हाइना महाक्सु येंथोरकपनि अदुबो महाक्सु मसादु ngakpana खमथेंगले अनिदु ngakna amaga yengnei थंबान ngakna masagi makong adu फावरिबा चाइनागा दु लोइना काउथोलगा नुपा असिबु हुजे लेखिदेदा आइगी मिटनरने चाउथोइना नंगसुरा आइसुने मदु खलिबने थंबा इस नुपा हलसे आइदि इसासे सुंगिसले असी हाइदुना थंबादु फमलमबदगी पुहौगतुना मखोंदु थांगी होनै अदुबु ngamdri मखोंग अदु यामना नारे ममाय ममिट पुंबसु सुक्तोकलगा अयो खोंगसिदिने थाबा यादे याम नारे कमाय तौने चाउथोइ थंबाना हाइरिबदु तादे मदुगी महुत महांगना कोनुंग अदुबु यामना मुन्ना येंगली थंबान चाउथोइगी मवोंदुदा नुपा ताब्रो चाउथोइना लाओ कोनुंगसिदा ओइनाने चंगलसि अदुगा मतेंगनिरसि थंबान अंगकपु सकफमदा इ नुपा करिनो हाइरिबदुबो युमदा हलसि मरैने अमुक तौरानो आइना हाइरिबसिनाने फदोइनि लाओने नंगो असोमना चाउथोइना नमदना मखोइ अनिदु मिंसेनगी कोनुंग अदुदा चंगलकलमी कोनुंग अदु येंगबदा पुनिंग होना फजै येंगलु माइकै खुदिमक्ता इफादा फजै मसी अमा फजदे थी सोई हाइबा वाहै असि हाइनिंगाइ लेते चाउथोइ अमदि थंबांदु कोनुंगदुगी फजबा अदु असुम येंगना तमना संगसिलकपदा खंगौदना मखोइगी एक ममांगदुदा यामना अहल ओइरबी हनुबी अमा फ्रंगलाउना चोंथोलाअमि मतौ अदु उबदा मखोइ अनि ngakna yengnei थंबाना पाखना
Nupa butwe Chauthoi su masado kibana thak thak nikle ahal loirabi nupi adusu khonjel hauna akiba masak phangna makhoi bu yengduna nuklami thamban kina iba ki kai no sidi budati hingsabi ni no kano makok sidagi phado leiba masamsina ne hena ki is nupa hingsabi se amta ta ko kai no ai ki kok sidi ima wahai ase haina thambandu wakhal mangduna leimaida haida kirami Mataududa Chauthoi pakhatna thambambu sat ngai Chauthoi khonjendo thak thak nikna thambal tabro se mito amuta pa wakhalam da tause Chauthoi na kaujabadani thambaldu aduma wathaduna laikri makoi ani gi matau adu ngasai degi yenglibi ahal oirabi nupi aduna khonjel hauna noktuna asumna hairagli kanarano wadana toknabani kaururano Chauthoi hairagli bawa ado tabada kina hangjere kanano na aduga thambana kauba taroi hairidi tadrabasune ai mabu puduna hanjakragi asi haiduna Chauthoi du thamban bu pamkhatuna mafam madudagi tholaktuna makoina ngasai changlakhiba lambi adomda lagli adubu konung adugi mapanda tholakadra hairaga ngasai ahal loirabi nupiduna leihoriba mafam adomda oina amu hanjinduna laklami tawriba mato aduda Chauthoi du masadu kibana khamthengli ahal nupi adu Chauthoi gi mato adu yenglaga walauna nokthorei Chauthoi na kaino karamdano aina mafam asida amu halaibase nahakana karino ngasi oiriba mato ase aikhoi buthado aikhoi ta chengna khangdabagi konung asida changjarakibani aikhoi matung amu han changjara aroi aikhoi bo konung asigi mapanda amu ta thado piu ahal nupi aduna thado hangi soidana thado hangari adubu aigi thabo amadi mai pakna tawba tai thabo ado karigumba mai paklabadi soidana aina nakhoi bu thado kani adubu karigumba mai pakrabadi konung asida na punsi chupa lenba tabani Chauthoi na kari thaba ahal nupi aduna haige munna ta asi haiduna Chauthoi da mahakna tawdoriba thabo adu hairaklami Chauthoi hairagliba sing adu taraga aduklubu thabo adubo karamnano aina tawdaba thabak to tawri thawai ase adu manglagani tawdri konung asidagi thokpa ngamda adumak leigani karino aina hujik tawdaba ngasaina thambana haiba adu aina taramlabade ngasi aina tariba awabase taramdabasu yai ahal nupi aduna hai aina hairiba thaba ase nang tawba ngamgadoribra natraga ngamloidoribra Chauthoi du upai leita kari khungani khangda tumina mamai adu leithoktuna leikri matau adu khangladuna ahal oirabi nupi adu akiba mawongda noklaga ngamloi natra adudi konung asida lingdana leiba tabani asomna matamdi sum haujinki numittumasu haujinkri mathangi numitni Chanbidu mapa mama anina ngarang yumdagi luhongba chatpani haina thokibadagi hanjilaktaba aduda wakhaldu yamna wasilla ami Chanbina pabagai magadubo kaidobo yarojana ngarang luhongbado ngaiyak yoromlaga halakani hairamlaga halaktriba sibo kari khudongthiba nanglaba jana lambi lamkhangdaga aibo swaiboba thoklaga yenglusirane makhoi lakpra haidana nate angangaina karamna paba imabu thiruni aidi lambi su khangde adoidi ai huji kaidobana phani khura hoida hekta chatlagi aduga khura ga indom jagada pause hairage khuradi lambi su khanglambe yai aduna khura na luhongpham adu phoba chatlaga yenghaluba su yarani asi haiduna Chanbidu mayumdagi tholaktuna mahaki makhura parigi mayumda laglami Chanbina khura Indoncha Thoinudu taraduna imungdagi hatu tholaktuna haima Chanbiya nang oire lao imungda changsi nangbu kawdrabaso adum changlakpa yadro Chanbi Indoncha khura laikhibro lei kei hainingge imungda leihawi imungda ne changlaga hairo lao asumna Thoinu amadi Chanbidu imungda punna changminarei Thoinu mapureiba parida yengduna
Nupa, Chanbise, nangonda wa ama hainingli mali. Kay haige Chanbi, hayo. Khura, ngarangdo, pabaga imagado, luhongba ama chatkibani. Pabaga yamna luna tinaba, pabagi maru pisakida. Ado, nganna adum halakki hairamaga adum halakte. Aisu ngasai halakadra haidana phanati kuina ngaibani. Ado halak mandabasida tawfam ama khangsilaktabadagi khuragida oina laini. Khurana luhongphamdo khanglabadi amukta chattuna yengbiyu haigena. Pari. Karinone haibasibo. Lamduso masa masunati. Chatkibado yamna thapini. Thoinuna. Chanbi, nangbu ngarang halakte hairabadi koksida lakpa yadro. Natomta yumduda laibagi mahutta. Parina. Yumdubudine khurasu khangini. Thaina nangi pabana chatpada khurasu yamna pubirami. Khurana ne hojik mak chattuna hangluragi. Leiribara hankrabara haina marolado. Ado nangbu chaka charabro. Chadabadi nandom chagane puna chathongminaramuko. Chanbi. Hoi khura. Asumna haina duna paridu Chanbibu mahaki yumda thanamlaga mayamba chawthoigi khongbu liba hawraklami. Mahangna asum lakpada chawthoina chatki hairamliba lohongpham pisakida yauraduna pisaktu unarami. Iyamba kaigumbamda pisak pari obada harauna. Aima nangbu pari natrane he. Aigi marup chawthoigi makhado. Mani yamba. Pisak nangdi nasaka khangludrene. Ado nangi na yamba chawthoidubo kaidobo yawgi. Aina aigi luhongba se yawdaba yadi haina isa phawna halaaga hayamlibani. Aduga mana laktraga nang oina tharagliba se karigino. Paridu haragliba wa aduda ngangna. Kaino haisibo. Yumdagidi ngarang ta chawai taimagado. Punna luhongba ma yawgani haidana ngana adum thokri haina. Ahing halakti haiduna isa nupi eduna ayukta laklaga paw tambadagi aise hekta hangluragi haiduna laklibani. Pisa. Ha, kaino ni haisibo. Adudi moidi sida laktraga kai tana chatkraba. Sida laktini. Aidi makhoi lakti haidana chawraga layamlibani. Hek thengnabadane ngangi haiduna ngairaga layribani. Yumda pawbane la asira haina khallibani. Is moidi kadaida chatlamgani. Paridu mathai yamna sana makokadu paisilli. Pisaksu ngehak wakhal tawraga. Ais, pari. Makhoibu umanglomda oina chatkraba jalani. Atenba lambi ado changbagi mahutta khudong thiningai oiraba lambi adomda oina chatkraba jala. Pari. Pisakna hairagliba wa adu taraga asum chingnaba hengalaklami. Adumna ngaya makhoi anisu wari sanaraba matung parina tapna. Adudi yamba aisu amo hankragi. Asumna pari pisak hoidagi tholagli. Lambida chana maha khanba yaba wakhan kaya ama khalami. Aibu ningthawgida chattuna amuktangdi wakatlubana phagadoribra. Hekta konung tamna chatlagi. Iningthawi mate nirubana pharani. Asi khanduna paridu konung tamna laklami. Mikup khanagi matungni pari ningthaw yaikhomba mangda leptuna wari pumbasu amata jithada lirami. Ningthaw yaikhomba wari sing adu munna taraba matung thawoidana asumna pakhum piraklami. Haujikpu kaido haibano nangna sida laaga wari liriba sibo. Paridu pirakliba pakhum maduda masadu yamna ngakna. Iningthaw yaikhombana kanararoi makoido thiba phangadaba leiti aduna chalo nayumdane patharuso. Pari iningthaw adumna haibigana aige iyambaga itaimagado makhoi anibo amukta iningthawna phangnanaba thibiyo. Ihe nakhoise amu haibadane wakhan tadeda kanararoi thirubada phanglaroine karigino nakhoinu umang ado changbada khudong thiba nangle khangna hekta changluribadubo masana khangna changlabanina adum awabado nangba tabani. Khangdana natraga kaisu tawdaba umang amada changkhraga mangkhre haibadi phai hanjinna umangdugi manungduda changkiba mising amu hana tholakte haiba khanglaga leiraba aduda changluriba do sige haiduna khurumjabaga manadro maduda kaigino aina thidoise matam mamu mangalagano masana awaba tajabani. Paridu hairakliba wahaising aduda masadu yamna sauninglaami. Yamna sauna mamittu iyamu ngangba makai hairaklami. Iningthaw leibak ningthaw ama oiraga adugumba wa haibadi iningthaw leibak asigi ningthawni haibada matik charibra.
Leibak ningthau amana leiriba haibase mahaki leibak miyam adubu ngak senbiduna nungai yaifana thambiba adu natabra leibak miyamna awaba tarabadi ningthaugi mathau natabra makoibu yengsinbiba ase ngasi aigi imung amadi leibak asigi yum kayada nangliba awaba sing asina karigumba iningthaugi imungi miyoisingda tholakpa tarabadi iningthau ngasi thawoidana haiba wahai sing ase haiduna tumina usindana leithokpa ngamgadra iningthaudasu awaba se nanglo hainingai leiti iningthaugine kokthak aduda sanagi thamban matam pumbada chatuna khak leitabani ai iningthaugi mateng yaudраbasu aigi iyambagidi manaw ai leiri manaw aina iyambabu soidana phangnaba thigani chachari iningthau wahai wata soikiba yaurabasu tolaba nanaini khanduna ngakpigani wahai asi hayaduna paridu asawba sapu amaga loinana khongleithuna konung adudagi thoglai mahak konungdagi thoklaklaba matung wakalda umang adugi manungda changduna mayamba matai manibu thirunaba chabyungna lepkhre aibo yumda hana chalukhijirane masina phagani yumda hana chalukhi asi khanduna mahak mayum tamna lakli mahakna lakba adu ubada chanbidu harauna chentholakduna asumna hangjerei khura pabaga imaga lahorabra makhoida lohongphamda adum leiramiro khurana moida ngangbra angang matomda hundoklamlaga ahing yariklaga lei haina pari hanglakliba wahang adu icham chamba oirabasu mahaki machindagi pakhum amata piba ngamje nungaitana chanbibu yengduna lei thoinusu chanbina taha ta chenthokiba aduda tung inarakpani adubu mapuroibana nungaitaba sakphamda leirambadu ubada nupa itai hoi isi hoibo pari tablapna aha khangdri ngarang lohongphamdasu adum lakdri hairi asi haiduna thokiba sing adu amata sithada thoinu amadi chanbigi maphamda tamlami pausi tabada chanbidi masadu anganga oire pakhatpana thakthang nikli khonjendu tanik khura aigi imaga pabagado kadhaida leiramgani makhoi kai tawramgani asoyangam yawramlaiko kai tawraba jano makhoibo kari awaba khudong thiba nanglaba jano yumdagi makhoi anido harauna noktuna punna thokmina khibane ai kaboksu ihamna purakani hairambane somda sukam dauri ningthau yaikhomadu mahaki kada masa adu waraduna ngaihak pothage haiduna changlakpa matamda mahaki loinabi maharani leimadu pakhatuna chensilaktuna asumna pautamnare iningthau mangli pumnamak mangli ningthau yaikhomba leimagi mataw aduda masadu pakhana kaidaubu yauragi leima iningthau isado kamdaunano khangdi mama aiga punna leirambadagi khudak aduda khanghaudana masa pumba ado ningsel onkre ha kare la isagi manakta chase asomna hainaduna makhoi anidu punna machanupi Rajkumari aduna leiriba mafam tamna laklami ningthau yaikhomba masagi phibam adu obada masadu punga ngakre masagi ningsel olaba mitam aduda makhutuna soktuna korino isana tawribasigo kanale haujima konungi amaiba makodo kawrisu mikuk kharagi matu konungi amaiba khwaidagi haibadu laktuna Rajkumari adugi phibam adubu yamna munna yenglabagi tungda asumna hairaklami iningthau Rajkumari gi phibam ase mayamna hainariba umang aduga mari leine kari marino haibadi aina khangba ngamjadri umang dugi manungduda changduna thijellabadi soidana khangba ngamgani amadi Rajkumari gi phibam asisu soidana pharakpa yai wahai asida ningthau yaikhomбadu ngakna athopa pabai amata leitrabra amaibadu leitre haibagumna makoktu tamna hairaklami matau asida ningthau yaikhomбadu ngaya khalabagi tungda kanale haujima luching pulenbado kawusu aina haujima konungda laktaba yadi haina hairi hayo asomna manai amana chatuna leiba adugi luching purel oiriba thauba adu kawrure thauba yawraktuna ningthau yaikhomбagi mang oiramna leplaga iningthau nanaibu kawbibabo kari na yatha yaikhomбana haujima khomri lanbi tawduna mayamna changnadaba kinaraba umang ado tamna chalo
ꯑꯗꯨꯒ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅ ꯂꯨꯆꯤꯡꯗꯨꯅ ꯊꯤꯗꯣꯔꯛꯎ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦ ꯀꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯧꯕꯗꯤ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯊꯧꯕꯗꯨ ꯎꯃꯪꯗꯨꯗ ꯆꯠꯈꯤꯕꯒꯤ ꯃꯍꯨꯠꯇ ꯅꯤꯡꯊꯧ ꯌꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ, ꯏꯅꯤꯡꯊꯧ, ꯂꯥꯟꯃꯤ ꯑꯃꯠꯇ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯋꯥꯍꯩ ꯑꯁꯤꯗ ꯅꯤꯡꯊꯧ ꯌꯥꯏꯈꯣꯝꯕꯗꯨ ꯁꯥꯎꯅ, ꯀꯔꯤ ꯍꯥꯏꯕ? ꯂꯨꯆꯤꯡ ꯄꯨꯔꯦ? ꯌꯥ, ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗꯕ ꯃꯈꯣꯏ ꯑꯩꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯈꯪꯗꯕ꯭ꯔꯥ? ꯊꯧꯕꯅ, ꯏꯅꯤꯡꯊꯧ ꯉꯥꯛꯄꯤꯒꯅꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯒ ꯍꯜꯂꯛꯇꯕ ꯌꯥꯝꯅ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯆꯈꯤꯕꯗ ꯏꯅꯤꯡꯊꯧꯅ ꯊꯑꯣꯏ ꯋꯥꯑꯣꯏꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯈꯣꯏꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯗꯨꯅ ꯆꯩꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯃꯛꯇꯗ ꯊꯣꯛꯂꯕ ꯀꯥꯜ ꯑꯁꯤꯗꯗꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯏꯈꯠꯀꯦ ꯍꯣꯠꯅꯩ ꯍꯥꯏꯗꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯔꯛꯇꯕꯅꯤ꯫ ꯎꯃꯪꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯆꯩꯔꯥꯛ ꯑꯗꯨ ꯃꯁꯥ ꯃꯁꯥꯁꯤꯡꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯧꯖꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯌꯥꯏꯈꯣꯝꯕ ꯊꯧꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯃꯃꯥꯡꯗ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯁꯣꯏꯈꯤꯕ ꯊꯧꯑꯣꯏꯕꯤꯈꯤꯗꯕ ꯀꯌꯥ ꯑꯗꯨ ꯃꯁꯥꯅ ꯃꯁꯥꯗ ꯃꯇꯣꯝꯇ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯃꯑꯣꯡꯗ ꯄꯦꯟꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯖꯔꯛꯏ꯫ ꯅꯤꯡꯊꯧ ꯌꯥꯏꯈꯣꯝꯕꯗꯨ ꯃꯆꯥꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯈꯜꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯄꯥꯔꯤꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ, ꯑꯩ ꯈꯪꯏ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕꯗ ꯑꯀꯤꯕ ꯂꯩꯔꯣꯏ ꯍꯥꯏꯕ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯈꯪꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯩ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯄꯥꯔꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯃꯇꯝꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤꯕꯤ ꯆꯟꯕꯤꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯀꯞꯂꯝꯕ ꯆꯟꯕꯤ ꯑꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯊꯝꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯌꯥꯏꯈꯣꯝꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯉꯛꯅ, ꯏꯅꯤꯡꯊꯧ, ꯊꯣꯏꯅꯨꯁꯨ ꯉꯛꯅ, ꯅꯨꯄꯥ, ꯏꯅꯤꯡꯊꯧꯁꯤꯕꯨ ꯋꯥꯒ ꯍꯥꯏꯕ ꯅꯪꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯌꯥꯏꯈꯣꯝꯕꯗꯨ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯤꯒꯤ ꯃꯈꯣꯡ ꯃꯌꯥ ꯑꯗꯨꯋꯥꯏꯗ ꯀꯤꯠ ꯂꯥꯎ ꯐꯝꯊꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤꯗꯨ ꯉꯛꯅ ꯃꯁꯥ ꯑꯗꯨ ꯐ꯭ꯔꯪ ꯆꯣꯡꯈꯠꯂꯤ꯫ ꯊꯣꯏꯅꯨ ꯑꯃꯗꯤ ꯆꯟꯕꯤꯗꯨ ꯃꯃꯤꯠ ꯃꯅꯥꯁꯤꯡꯗꯨ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯂꯒ ꯃꯌꯥꯒꯗꯨ ꯎꯞꯁꯤꯟꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤ꯫ ꯄꯥꯔꯤ ꯇꯍꯥ ꯏꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯌꯥꯏꯈꯣꯝꯕꯅ, ꯄꯥꯔꯤ, ꯑꯩꯅ ꯅꯐꯝꯗ ꯉꯥꯒꯤ ꯁꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯩ ꯈꯪꯏ, ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ ꯑꯃꯅ ꯉꯝꯂꯣꯏ ꯍꯥꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯄꯥꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯒ, ꯏꯅꯤꯡꯊꯧ, ꯅꯅꯥ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯄꯥꯈꯠꯄꯤꯒꯅꯨ ꯏꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯑꯩꯒꯤꯁꯨ ꯏꯆꯥꯒꯨꯝꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩꯅ ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯋꯥꯈꯜꯗꯁꯨ, ꯇꯥꯆꯧ, ꯏꯇꯩꯃ, ꯅꯅꯥꯎꯅ ꯅꯣꯏ ꯑꯅꯤꯕꯨꯁꯨ ꯁꯣꯏꯗꯅ ꯊꯤꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨꯀꯣ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯧꯔꯤ ꯂꯝꯕꯤ ꯑꯅꯤ ꯐꯥꯡꯕ ꯃꯐꯝ ꯑꯗꯨ꯫ ꯂꯝꯕꯤꯗꯨ ꯎꯕꯗ ꯄꯥꯔꯤ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯂꯝꯕꯤ ꯑꯁꯤꯗꯤ ꯀꯔꯣꯝꯗ ꯑꯣꯏꯅ? ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯣꯏꯔꯝꯅ ꯈꯨꯗꯣꯞ ꯑꯃ ꯇꯥꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯇꯥꯞ ꯈꯨꯝꯒꯠꯂꯤ꯫ ꯁꯤꯗꯤ ꯇꯥꯆꯧꯒꯤ ꯈꯨꯠꯇ ꯁꯤꯕ ꯏꯃꯥꯅ ꯂꯩꯔꯤꯉꯩꯗ ꯄꯤꯈꯤꯕ ꯈꯨꯗꯣꯞꯇꯨꯅꯤꯅ꯫ ꯑꯗꯨꯗꯤ ꯇꯥꯆꯧ ꯍꯣꯏꯗ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤ ꯇꯥꯛꯄꯅꯤ꯫ ꯂꯝꯕꯤꯁꯦ ꯑꯣꯏꯕ ꯇꯥꯏ ꯃꯈꯣꯏꯅ ꯆꯠꯈꯤꯕꯁꯦ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯒ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯆꯧꯊꯣꯏ ꯍꯣꯏꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯍꯥꯛꯁꯨ ꯃꯈꯣꯡ ꯑꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯂꯛꯄꯗ ꯃꯍꯥꯛꯁꯨ ꯆꯧꯊꯣꯏ ꯑꯃꯗꯤ ꯊꯝꯕꯥꯜ ꯍꯣꯏꯅ ꯊꯦꯡꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯦꯡꯅꯔꯤꯕ ꯎꯔꯤꯕꯁꯤꯡ ꯑꯗꯨ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯃꯁꯥꯗꯨ ꯅꯥꯆꯨꯡꯗ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯃꯤꯡꯁꯟꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯊꯦꯡꯅꯔꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯆꯠꯂꯝꯕꯗꯨ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯄꯤ, ꯑꯗꯨꯒ ꯌꯦꯡꯗꯨꯅ ꯏꯉꯛ ꯉꯛꯅ ꯂꯩ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯥꯈ꯭ꯔꯦꯅꯦ ꯀꯣꯅꯨꯡꯁꯤꯗꯤ꯫
ꯑꯗꯨꯁꯨ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯆꯧ ꯍꯣꯏꯗꯕꯨ ꯁꯤꯗ ꯆꯪꯗꯨꯅ ꯑꯣꯏꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯣ? ꯍꯦꯛꯇ ꯆꯪꯂꯒꯅꯦ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯣꯅꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯄꯥꯔꯤꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ, "ꯏ, ꯀꯩꯅꯣ ꯅꯪꯗꯤ? ꯑꯩ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯗꯕ꯭ꯔꯥ?" ꯄꯥꯔꯤꯅ, "ꯅꯪ ꯀꯅꯥꯅꯣ?" ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯄꯥꯔꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯕꯗ, "ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯇꯦꯅ." ꯄꯥꯔꯤꯅ ꯍꯪꯉꯤ, "ꯑꯩꯒꯤ ꯇꯥꯆꯧ ꯑꯃꯗꯤ ꯏꯇꯩꯃ, ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯅꯠꯇ꯭ꯔꯥ?" "ꯂꯩ꯫ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯕꯨ ꯐꯥꯖꯤꯜꯂꯤꯕ? ꯃꯈꯣꯏꯕꯨ ꯊꯥꯗꯣꯛ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯁꯥꯅ ꯃꯤꯡꯁꯦꯜ ꯑꯣꯟꯈ꯭ꯔꯤꯕ ꯑꯗꯣ ꯐꯍꯜꯂꯨ." ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ, "ꯍꯥ, ꯊꯥꯗꯣꯛꯀꯦ, ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯒꯦ, ꯑꯗꯨꯕꯨ ꯊꯕꯛꯁꯤꯡ ꯑꯗꯣ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯍꯥꯟꯅ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯇꯥꯏ." ꯄꯥꯔꯤꯗꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯖꯤꯛ ꯁꯨꯛꯂꯒ, "ꯀꯔꯤ ꯊꯕꯛ?" "ꯀꯣꯅꯨꯡꯁꯤꯒꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯑꯁꯨꯝ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯀꯣꯅꯨꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯤꯡꯁꯦꯟꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯎꯖꯥꯎ ꯑꯃ ꯍꯧꯕꯅꯤ꯫ ꯎꯖꯥꯎ ꯑꯗꯨꯗ ꯁꯦꯝ ꯑꯃꯈꯛ ꯇꯔꯛ ꯇꯔꯛ ꯌꯥꯟꯗꯨꯅ ꯄꯥꯟꯕꯅꯤ꯫ ꯁꯦꯝ ꯑꯗꯨ ꯍꯦꯛꯇꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯒꯨꯝꯕ ꯁꯤꯟꯅꯕ ꯉꯝꯂꯕꯗꯤ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯁꯦꯝ ꯑꯗꯣ ꯍꯦꯛꯀꯦ ꯍꯥꯏꯅ ꯍꯣꯠꯅꯕꯗ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯒ ꯑꯗꯨꯃꯛ ꯁꯤꯒꯅꯤ꯫ ꯃꯩ ꯑꯗꯨꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯁꯦꯝ ꯑꯗꯨꯕꯨ ꯍꯦꯛꯄ ꯉꯝꯒꯗꯕꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯃꯛꯅꯤ ꯑꯣꯏꯔꯛꯂꯤꯕ ꯑꯗꯨ ꯐꯥꯎꯕ ꯄꯥꯔꯤ ꯃꯁꯥ ꯑꯗꯨ ꯑꯀꯤꯕ ꯂꯩꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯪꯁꯤꯟꯕ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯃꯛꯇꯗ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯂꯕ ꯖꯤꯕ ꯑꯃ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯊꯣꯔꯛꯂꯒ, "ꯅꯨꯄꯥ, ꯅꯪ ꯁꯦꯝ ꯑꯁꯦ ꯍꯦꯛꯀꯦ ꯈꯜꯂꯕꯗꯤ ꯅꯊꯋꯥꯏꯗꯣ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯀꯥꯝꯊꯣꯔꯛꯄ ꯃꯩ ꯑꯁꯤꯅ ꯎꯠ ꯑꯣꯏꯅ ꯇꯨꯝꯕ ꯇꯥꯕꯅꯤ." "ꯍꯥ, ꯁꯦꯝꯁꯦ ꯍꯦꯛꯂꯦ ꯅꯠꯇ꯭ꯔꯒ ꯍꯦꯛꯇ꯭ꯔꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯏꯐꯝꯗꯗꯤ, ꯑꯗꯨꯅ ꯑꯩ ꯁꯦꯝ ꯑꯁꯤꯗꯤ ꯍꯦꯛꯇꯅ ꯇꯣꯛꯂꯔꯣꯏ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯕꯁꯨ ꯑꯀꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯇꯅꯗꯤ ꯑꯩ ꯇꯣꯛꯂꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯆꯪꯁꯤꯟꯗꯨꯅ ꯁꯦꯝ ꯑꯗꯨ ꯍꯦꯛꯈꯤ꯫ ꯁꯦꯝ ꯑꯗꯨ ꯍꯦꯛꯂꯕ ꯐꯥꯎꯕ ꯄꯥꯔꯤ ꯃꯁꯥ ꯑꯗꯨ ꯀꯩꯁꯨ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯉꯛꯅ ꯖꯤꯕ ꯑꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯖꯤꯕ ꯑꯗꯨ ꯍꯟꯗꯛꯇꯤ ꯅꯣꯛꯂꯒ, "ꯅꯪꯅꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯄ꯫ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯁꯦꯝ ꯑꯁꯦ ꯅꯪꯅ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯅ ꯍꯦꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕ꯫ ꯁꯦꯝ ꯑꯁꯦ ꯍꯦꯛꯄ ꯉꯝꯕ ꯑꯁꯦ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯇꯕ ಮಿಸꯛ ꯑꯣꯏꯒꯗꯕꯅꯤ꯫ ಮಿಸꯛ ꯑꯗꯣ ꯅꯪꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯄꯥꯔꯤ ꯁꯦꯝ ꯑꯗꯨ ꯄꯨꯗꯨꯅ ꯍꯥꯟꯅ ꯃꯤꯡꯁꯦꯟꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯦꯝ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯁꯦꯝ ꯑꯗꯨ ꯇꯥꯞ ꯂꯧꯔꯒ ꯐꯠ ꯆꯥꯈꯤ꯫ ꯁꯦꯝ ꯑꯗꯨ ꯍꯦꯛ ꯆꯥꯈꯤꯕꯒ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯌꯥꯝꯅ ꯃꯉꯥꯜ ꯂꯩꯔꯕ ꯃꯉꯥꯜ ꯑꯃ ꯊꯧꯗꯣꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯜꯂꯛꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯥꯞ ꯀꯣꯛꯂꯤ꯫ ꯅꯨꯄꯥ, ꯑꯩ ꯑꯁꯦ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯏꯇꯣꯝꯇ ꯂꯩꯖꯕ ꯄꯥꯝꯕꯗꯒꯤ ꯀꯣꯅꯨꯡꯁꯦ ꯈꯨꯠꯍꯩꯕ ꯀꯌꯥ ꯅꯦꯛꯇꯨꯅ ꯁꯥꯈꯤꯕꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯦ ꯁꯥꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯑꯩꯅ ꯑꯩꯒꯤ ꯃꯤꯌꯥꯝꯁꯤꯡꯕꯨ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩꯕꯨ ꯂꯌꯥꯝꯁꯤꯡꯅ ꯁꯥꯎꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯖꯕꯗꯒꯤ ꯑꯩꯒꯤ ꯁꯥꯞ ꯑꯁꯦ ꯀꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯎꯖꯥꯎ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯁꯦꯝ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯕ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯇꯕ ꯃꯤꯁꯛ ꯑꯃꯅ ꯍꯦꯛꯇꯨꯅ ꯄꯤꯖꯔꯕꯗꯤ ꯐꯒꯅꯤ ꯍꯥꯏꯕꯤꯔꯛꯏ꯫ ꯉꯁꯤꯗꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄꯒꯤ ꯃꯍꯩ ꯐꯪꯂꯤ꯫ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯃꯗꯤ ꯅꯇꯩꯃ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯎꯃꯪ ꯑꯁꯤꯗ ꯆꯪꯈꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯊꯥꯗꯣꯛꯂꯕꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯐꯍꯜꯂꯕꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯤ꯫ ꯅꯨꯄꯤꯗꯨ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯆꯥꯎꯊꯣꯏꯅ ꯆꯤꯡꯅꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯄꯥꯔꯤ ꯃꯌꯥꯝꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ "ꯇꯥꯆꯧ, ꯌꯨꯝꯗ ꯍꯜꯂꯁꯦ꯫ ꯏꯆꯥꯆꯟꯕꯤꯅ ꯇꯥꯆꯧꯕꯨ ꯉꯥꯏꯍꯧꯔꯤꯌꯦ꯫
ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤ ꯎꯃꯪꯗꯨꯗ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯐꯈꯤꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯑꯃꯗꯤ ꯄꯥꯔꯤꯕꯨꯁꯨ ꯅꯤꯡꯊꯧ ꯌꯥꯏꯈꯣꯝꯕꯅ ꯀꯣꯅꯨꯡꯗ ꯊꯝꯗꯨꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯕꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯐꯝ ꯑꯃꯁꯨ ꯁꯤꯟꯅꯈꯤ